China na Makhoigi cruise missile bu passenger plane ama Oina Uhanba technology Puthokle. Chinese scientists na Makhoigi cruise missile bu yekna bagi radar da passenger plane ama Oina Uhanba ngamba still camouflage technology ama Puthokle haina laukthokre. Hai diba technology asina military strategy sing maruaina Taiwan ga khutthongnarakpa matamda chauna ahongba piba ngamgadawre. South China Morning Post ki matungin na anauba technology asida gold plated camouflage bel ama sizinare. Hai diba technology asi cruise missile ama da sizinaba matamda yekna bagi radar signature da China gi missile adu commercial aircraft amagum ugane. Masina maram moiraga khumang chauksilaga air defense system kayada section thaurang lakhutpagi matam likna phanglaba yai. China gi anoba technology asi northwestern China da research team amana puthokibani haina Chinese Journal of Radio Science na phongdokle. Anoba technology asi China gi ngamkhaidagi lapna leiba strategic location sing Guwang amade US mayol lamda khinba air defense system sing lansin duna changba ngamna ba pandam da puthokpa technology ne. Anoba technology asi laboratory da test tawba matamda technology asi sizinaduna apaiba posak amagi radar cross section yamna chawba hengalan ba ngamme. Maram asina apikpa posak amabu achawba aeroplane amagi mataw radar da uhanba ngamme. China gi camouflage bel asi karigumba posak amada kupsinba natraga yesinba yaba sanagi saru khara yawba yot ki thori macha amagumba ne. China ki maikaidagi electronic warfare gi matangda matam sangna thijin homjin duna lakhe ngasigi anauba mirol asida electronic warfare asi nongmagi lusinba hengalagle. Anoba electronic countermeasure equipment amade tool kaya khongjal yang leiba kaya gi military service da hapsilagle. Masina lan songnabagi kanglon da chawna hongba pirakle. United States ki maikaidagi China na sizinariba technology asiga manaba radar reflector sing ADM 160 miniature air launch decoy da sizinaduna radar da missile makhal sing asi aeroplane amagum uhanba ngamkhrabane. US ki steel aircraft F-22 amade B-2 bomber sing dasu lunevak lensai na khangnaba lauthok loksin yaba reflector sing haptuna chatle. Hai riba khulai asigi mateng na civilian air traffic control gi radar signature da lan gi plane makhal ani asi civilian aeroplane amagum uhanba ngamme. China na puthokliba technology asi black market ta sizinnarakadra haina US ki maikaidagi nungnang ba phongle.